ꯃꯌꯥꯝ ꯕꯍꯜ ꯃꯃꯨꯡꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗ꯭ꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯟꯅꯥꯊꯦ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯂꯥꯌꯥꯟꯒꯤ ꯁꯛꯇꯝꯗ ꯔꯖꯅꯤꯀꯥꯟꯊ ꯊꯪꯒ ꯃꯤꯅꯥꯛꯁꯤꯒꯤ ꯁꯛꯇꯝꯗ ꯀ꯭ꯔꯤꯇꯤ ꯁꯨꯔꯦꯁ ꯄꯇꯝꯃꯜꯒꯤ ꯁꯛꯇꯝꯗ ꯅ꯭ꯌꯟꯊꯔꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡꯗꯤ 4ꯅꯤ ꯑꯗꯨꯕꯨ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ 61% ꯂꯥꯏꯛ ꯇꯧꯈꯤ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯈꯤ ꯃꯨꯚꯤ ꯁꯤꯟꯅꯕ ꯃꯇꯝꯗ 180 crore ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯔꯤꯂꯤꯁ ꯗꯦꯠꯅ 4 ꯅꯕꯦꯝꯕꯔ 2021ꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯃꯕꯨꯡ ꯑꯃꯅ ꯃꯆꯟꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯀꯌꯥꯃꯔꯨꯝ ꯋꯥꯈꯤꯕ ꯀꯌꯥꯃꯔꯨꯝ ꯍꯣꯠꯅꯈꯤꯕ ꯍꯥꯏꯕꯗꯨꯕꯨ ꯇꯥꯛꯂꯤꯕ ꯃꯨꯚꯤꯅꯤ ꯑꯟꯅꯥꯊꯦ ꯑꯟꯅꯥꯊꯦ ꯍꯥꯏꯕꯒꯤ ꯑꯔꯊ ꯑꯁꯤ ꯏꯕꯨꯡ ꯍꯥꯏꯕꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯣꯜꯀꯇꯥ ꯁꯍꯔ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯟꯅꯥꯊꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯃꯅꯣꯖ ꯄꯥꯂꯦꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯈꯟꯅꯕ ꯍꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯇ꯭ꯋꯤꯇꯔꯗꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯂꯣꯏꯅ ꯃꯃꯤꯡ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯟꯅꯥꯊꯦ ꯍꯥꯏꯕ ꯑꯁꯤ ꯏꯌꯥꯝꯕ ꯑꯍꯟ ꯍꯥꯏꯕꯅꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯑꯆꯧ ꯑꯆꯧꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯑꯟꯅꯥꯊꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯂꯩꯈꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯒꯦꯡꯁꯇꯔ ꯈꯨꯄꯨ ꯀꯌꯥ ꯑꯗꯨꯅ ꯑꯟꯅꯥꯊꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯕꯤꯔꯛꯇꯨꯅ ꯃꯍꯥꯛ ꯍꯥꯊꯨ-ꯍꯥꯊꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯊꯥꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯟꯅꯥꯊꯦ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯃꯅꯣꯖ ꯚꯥꯏꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯣꯟꯗ ꯂꯩꯕꯅꯤ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯟꯅꯥꯊꯦ ꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯤꯠꯇ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯤ 10 ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ 19ꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯦꯝꯍꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯆꯦꯟꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯃꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯍꯥꯛꯅ ꯍꯨꯏꯆꯦꯟ ꯑꯃ ꯈꯣꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯟꯅꯥꯊꯦ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯪꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯣꯠ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯌꯥꯡꯈꯠꯇꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯟꯅꯥꯊꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯏ ꯇꯩꯕ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯁꯨ ꯑꯟꯅꯥꯊꯦꯕꯨ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯟꯅꯥꯊꯦ ꯇꯝꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯑꯟꯅꯥꯊꯦꯕꯨ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯅ ꯑꯟꯅꯥꯊꯦꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯀꯔꯝ ꯀꯥꯟꯗ ꯀꯞꯀꯅꯤ ꯀꯔꯝ ꯀꯥꯟꯗ ꯅꯣꯛꯀꯅꯤ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯒꯅꯤ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯀꯣꯜꯀꯇꯥ ꯁꯣꯍꯔ ꯑꯁꯤꯗ ꯑꯩꯅ ꯃꯈꯣꯏ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯣꯛꯄꯗ ꯋꯥꯟꯊꯖꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯑꯟꯅꯥꯊꯦꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯥꯂꯤꯌꯟ ꯀꯧꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯅ ꯁꯨꯔꯥꯀꯣꯠꯇꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯉꯛ ꯑꯗꯨꯕꯨ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯊꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯊꯥ 3ꯀꯤ ꯃꯃꯥꯡꯗ ꯁꯣꯂꯥꯀꯣꯠꯇꯩ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯁꯨꯔꯥꯀꯣꯠꯇꯩ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯀꯥꯂꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯚꯤꯂꯦꯖ ꯍꯦꯗ ꯑꯣꯏꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯏ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯟꯅꯥꯊꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯆꯥꯅ ꯑꯗꯨꯃꯛ ꯋꯥꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯃꯍꯥꯛꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄꯅꯤꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯅꯠꯇꯥꯗꯨꯔꯥꯏ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯚꯤꯂꯦꯖ ꯍꯦꯗꯅꯤ ꯑꯟꯅꯥꯊꯦ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯈꯜ ꯃꯈꯜꯗ ꯀꯧꯗꯨꯅ ꯁꯥꯏꯟ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯃꯤꯟꯗ ꯊꯥꯗꯣꯛꯄꯅꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯃꯛ ꯁꯥꯏꯟ ꯇꯧꯕ ꯆꯠꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ
ꯄꯆꯀꯂꯤꯗ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯣꯂꯣꯝ ꯑꯗꯨ ꯊꯨꯅ ꯄꯤꯔꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯒꯗꯕ ꯔꯦꯖꯤꯁꯇꯔ ꯑꯗꯨꯗꯤ ꯅꯠꯇꯗꯨꯔꯥꯏꯅ ꯄꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯩꯅ ꯅꯠꯇꯗꯨꯔꯥꯏꯗ ꯌꯥꯝꯅ ꯐꯔꯦ ꯃꯗꯨꯒꯤ ꯔꯦꯖꯤꯁꯇꯔꯗꯨ ꯑꯃꯇ ꯄꯤꯔꯧ ꯁꯥꯏꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯠꯇꯗꯨꯔꯥꯏꯅ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯑꯁ꯭ꯋꯥꯏꯗ ꯐꯝꯗꯨꯅ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯥꯊꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯕꯅꯤ ꯅꯠꯇꯗꯨꯔꯥꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯅꯌꯨꯝ ꯆꯠꯄꯗꯨ ꯖꯤꯞꯇ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯁꯤꯕ ꯄꯨꯅꯕ ꯒꯥꯔꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯀꯣꯛ ꯌꯥꯝ ꯆꯥꯛꯄ ꯃꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯊꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯠꯇꯗꯨꯔꯥꯏꯗ ꯅꯪ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯤꯡꯁꯤ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯁꯥꯏꯟ ꯑꯞꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯅꯥꯊꯤꯗ ꯍꯪꯉꯤ ꯃꯗꯨꯗ ꯑꯅꯥꯊꯤꯁꯨ ꯅꯪ ꯑꯁꯤ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯥꯊꯤꯒ ꯄꯆꯀꯂꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤꯕꯨ ꯈꯨꯄꯥꯛ ꯑꯃꯅꯤ ꯊꯥꯖꯤꯜꯂꯝꯃꯒ ꯁꯣꯏ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯄꯆꯀꯂꯤꯅ ꯊꯥꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯠꯇꯗꯨꯔꯥꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ FIR ꯑꯗꯨ ꯆꯦꯟꯖ ꯇꯧ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯊꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯁꯥꯎꯒꯟꯕ ꯏꯌꯥꯝꯕ ꯑꯩ ꯁꯥꯏꯟ ꯑꯞꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯑꯅꯥꯊꯤꯁꯨ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯅꯠꯇꯗꯨꯔꯥꯏ ꯑꯗꯨꯅ ꯄꯨꯂꯤꯁꯇꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯃꯤꯡꯊꯣꯜ ꯑꯗꯨꯗ ꯑꯅꯥꯊꯤꯅ ꯃꯉꯣꯟꯗ ꯀꯧꯔꯛꯄꯅꯤꯅ ꯍꯟꯅꯃꯨꯛꯁꯨ ꯀꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅꯤ ꯑꯅꯥꯊꯤꯁꯨ ꯀꯧꯕꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯥꯊꯤꯅ ꯍꯥꯏꯔꯛꯏ ꯐꯠꯇꯕ ꯃꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯣ ꯑꯝꯇ ꯄꯤꯔꯛꯎ ꯑꯩ ꯁꯥꯏꯟ ꯑꯞꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯠꯇꯗꯨꯔꯥꯏꯁꯨ ꯁꯥꯎꯔꯗꯨꯅ ꯃꯁꯤꯒꯤ ꯂꯦꯖꯔꯁꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯦꯖꯔ ꯑꯗꯨꯕꯨ ꯂꯪꯊꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯦꯖꯔ ꯑꯗꯨ ꯂꯪꯊꯣꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤ ꯊꯤꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯆꯀꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤ ꯊꯦꯡꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯃꯁꯤꯗ ꯊꯤ ꯂꯩꯇꯥꯔꯒꯗꯤ ꯐꯔꯛ ꯇꯥꯔꯒꯅꯤ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯄꯩꯁꯥ ꯄꯤꯔꯒ ꯂꯦꯖꯔ ꯑꯁꯤ ꯊꯤꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯩꯈꯣꯏꯁꯤꯕꯨ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯤꯁꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤꯗꯤ ꯂꯦꯖꯔ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯑꯅꯥꯊꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯠꯇꯗꯨꯔꯥꯏꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯑꯅꯥꯊꯤꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯃꯔꯝꯗꯤ ꯑꯅꯥꯊꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯠꯇꯗꯨꯔꯥꯏꯁꯤꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕꯅꯤꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯍꯥꯏꯗꯨꯅ ꯑꯅꯥꯊꯤꯕꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯥꯊꯤꯁꯨ ꯂꯦꯖꯔ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯣꯏꯗꯨ ꯇꯧꯏ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤꯗꯒꯤ ꯐꯣꯟ ꯑꯃ ꯂꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ ꯀꯣꯟꯅ ꯌꯦꯡꯂꯁꯤ ꯃꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯁꯨꯡ ꯐꯣꯇꯣ ꯑꯁꯤꯗ ꯑꯩꯒꯤ ꯁꯛꯁꯨ ꯌꯥꯎꯔꯕꯅꯤꯅ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯑꯅꯥꯊꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯁꯤ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯁꯛ ꯈꯪꯕ ꯂꯥꯏꯔꯤ ꯅꯪꯒꯤ ꯃꯁꯛ ꯑꯁꯤꯗꯤꯅꯦ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯗꯨꯅ ꯇꯥꯛꯀꯗꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯥꯊꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯠꯇꯗꯨꯔꯥꯏꯗꯨꯗꯤ ꯁꯥꯎꯕꯅ ꯍꯤꯡ ꯀꯥꯗꯨꯅ ꯂꯩꯈꯤ ꯑꯅꯥꯊꯤꯅ ꯍꯥꯊꯨ-ꯍꯥꯊꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕు ꯂꯣꯏꯅ ꯄꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯄꯆꯀꯂꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯇꯤꯊꯤ ꯁꯦꯕꯥ ꯑꯃ ꯎꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯆꯍꯤ 10-30 ꯎꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯆꯦꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯩ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯆꯀꯂꯤ ꯀꯧꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯄꯆꯀꯂꯤꯅ ꯑꯉꯥꯡ ꯑꯃꯗ ꯃꯃꯥꯡꯊꯣꯛꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯂꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯅ ꯍꯥꯏꯗꯣꯔꯛꯄꯅꯤ ꯃꯕꯣꯛꯅꯦ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯄꯨꯡ ꯐꯥꯔꯕꯅꯤ나 ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯔꯣꯏꯗꯕ꯭ꯔꯥ ꯃꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇꯗꯤ ꯅꯪꯅ ꯆꯍꯤ 3ꯃꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯌꯥꯝꯕꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯅꯕꯨꯡꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯈꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯊꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯗꯨ ꯂꯤꯔꯛꯏꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯗꯨꯅ
mahak mapi ira silami mahak mabung adugi tampak adu tumjaraduna mabungda nauthi saraduna lerami madudagidi mabung adusu machanupi matawadu uba matamda mabuni nushirei ahaladuna hari nangonda sugyanu luna tawriba nushiriba mawng ase namana paleram taragasu namaleram taragasu nabungna honariba sugumna honaramu haduna hari machanupi dusu mamiti ira cheraduna machanupi gidamakta honabada sokthaba leitraba mabunggi khutsa adu paiduna mahak mabuni nushirei mabung adusu mamang thakki wari adu flashback wena ningsangai matam aduda nupa macha oiriba mahakna mama adu mabu khangladuna delivery gi matam yorokpa timing aduda nong churaba hing aduda upai di leitrabanina tractor amda hapchaladuna mama amasung leikai gi ahalaman singa puna hospital tam lakhi mong ado ningsangai mama gi labor pain adu khang ngamdabagi mong adu uba matamda leikai gi ahalaman singa aduna napa su leitre angang asu unaba matamda namasisu leiroidaba mali haidun hairapa mikubado machanupadusu pakatpa amasung kapchabaga loinana mamana tawriba mawng adu yengduna lerami tanjaduna mama adusu aroiba matam yaure haiduna machanupadugi khusa adubu mahakki machanupi oigeduriba haibidi mama adugi machanupi haibidi mabuk aduda pahaladuna wasakhali maduri aina karigumba leitaba taragasu nangna angang asi phajana nisijana chawnabu yolakkani haiduna wasau haiduna mama aduna hairi machanupadusu kapna wasakhi asum todana mama amasung machanupaduga loinana hospital aduda ahal lamansing aduna puduna lai hospital aduda delivery tawbagidamagta mama adu pushanki makoisu changba yadabanina machanupadusu mafam aduda kaptuna lehawi ngahak leraba matamdadi mama adusu machanupi mu unare haiduna doctor adu tholaktuna machanupa amasung ahal lamansing adu tami angang adu unaba matamdadi mama adu kanba ngamhaudre haiduna hairi wahailu tawa matamda ahal lamansing adudi kapna loikhi kalayansu kari tawgadabno haibsi mahak khangde doctor aduna hari nangi namana pokthibasi nangi nachanupini haidun hari wahailu taba matamda kalayansi harawaduribra natragana kapturibra haibsi mahak khangide madudagidi ahal lamansing aduna hari miyoibana polakpa matamda mahaki mama mapabu thazaduna mama mapana mahakpu tekta kaidana ngakpi semigani haiduna khanduna lakhibani adubu nangi nachanupi sidi haibadi nupi macha sidi mabungna mahakpu senabigini mabungna mahakpu ngakpi senbigini haiduna mabungbu thazaduna lakhibani haiduna mayamna kaptuna hairi mabung adusu changchilakduna angang adugi khusadubu pai angang adugi khusaduna mabunggi khusadubu parakpa matamdadi mahakki flashback adu present munglai matau asumna machanupi chawlaba aduna mabunggi khusa paibagi mawng adu nisingai sinnasi court lai court aduda nandamurai hariba nupa aduna Kolkata dagi ukil ama kaubani ukil asigi maming asi Patamal haina kawi lamgi matangda case ama songna nabidamakta mahakpu mafam adura kaukibani maduna nataduraina hari karigoma case ase aikoina ngamtaragadi aikoigi imung manungna adombu yamna thagasagani haiduna hari tanjadura ahal ama changchalai ahal adu changpa mikubaduda nana case sonagani na tawriba adubu nangi che changdi kadai laikra haiduna hari wahailu tawa matamda ahal aduna aigi assistant porani haiduna hari mahakki assistant asi kalamta oiramdre Kalayan oiduna lairame matawadu uba matamdadi natadura dudi shawba amasung ngakpana loirami mahana mafam adura changpa mikubaduda mafam adura leiriba mising adu loina khangna chanabanina makhoigi awanungai wari adu hangla drum haksu changakpani Kalayan mafam adura changpa matamda natadura uba matamda nangi frida si yamna fajaine kadai turino haiduna karimnaduna hangi som kanano haiduna patamaina hangai maduda Kalayangi assistant hari mamingna kalayan kawi sorapotai dagini aduga mafam asida leiriba anamba khungangsingi president ni haiduna hari nang kanano haiduna patamain hangai madura kalayan hari masigi nupa asigi lamsing asi loina pikhrabani adubu lam machet amtang khahobani lam machet adusu natu doraina longnam tawduna mangondagi lawre madugi lam adubu mahana amuk lawba pambani masigi wafam asi panchayat laktabanina aina pigani haiduna haidore madugini mafam asi lakribasi haiduna hari maduragi nata durainasu masigi nupasina se singa sida sign tawribani haiduna ukil adura uli ahal adusu sign tawthokre haiduna hari ai nganaraga haiduna kalayan hari mahanane khangdadana sign asi tawkhre masibudi chumi haiduna hari madura ukil aduna hari achumbaduni aina yaribasi haiduna hari madura nata duraina yamna chumba wafamni haiduna napan galoina hari maduragi kalayan hari achumba haibisidagidi sangsar sida awang bathak amasu leiri haiduna hari Niyai ni haidun hari niyai haibasina sangsar sida khwadi wangi haidun hari kalayana pachakali bu kokchiladuna ahal asi ising pithau haduna mahana mafam adudagi ahal adu thado hanki madudagi di kalayana makha tare
ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯖꯔꯤꯕ ꯂꯝ ꯃꯆꯦꯠ ꯑꯁꯤ ꯃꯁꯤꯗ ꯆꯍꯤ 50 ꯍꯦꯟꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯊꯪꯅꯅ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤꯁꯨ ꯃꯣꯡꯐꯝ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯝꯕ ꯑꯁꯤꯅꯤ ꯄꯥꯝꯂꯤꯕꯁꯤ꯫ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯄꯥꯝꯈꯤꯕ ꯅꯠꯇꯦ, ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯈꯤꯕꯅꯤ꯫ ꯀꯂꯥꯌꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯎꯀꯤꯜ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯊꯔꯛꯏ꯫ ꯀꯂꯥꯌꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯥꯏꯟꯒꯤ ꯆꯀꯩ ꯆꯤꯡꯕꯤꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯂꯥꯌꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯀꯌꯥ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯀꯨꯏꯅ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯂꯥꯌꯟꯅ ꯑꯍꯜ ꯑꯗꯨꯗ ꯑꯩ ꯎꯀꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ, ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯔꯅꯨ, ꯑꯩꯈꯣꯏꯅ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯁꯨ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯦꯁ ꯊꯦꯡꯅꯕ ꯆꯪꯈꯤ꯫ ꯃꯈꯣꯏꯁꯨ ꯆꯥ ꯊꯛꯇꯨꯅ ꯀꯦꯁ ꯁꯣꯛꯅꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯆꯛꯀꯂꯤ ꯊꯣꯛꯂꯛꯇꯨꯅ ꯎꯀꯤꯜꯅ ꯀꯦꯁ ꯑꯗꯨꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦꯅꯦ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯟ ꯍꯔꯥꯎꯗꯨꯅ ꯎꯀꯤꯜ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯀꯦꯁ ꯁꯣꯛꯅꯐꯝꯗ ꯀꯂꯥꯌꯟꯁꯨ ꯂꯥꯛꯇꯨꯅ ꯀꯦꯁ ꯁꯣꯛꯅꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥꯡꯊꯛꯇ ꯀꯂꯥꯌꯟꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯖꯁ ꯑꯗꯨꯗ ꯄꯇꯃꯜꯅ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯂꯥꯌꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯀꯦꯁ ꯉꯝꯂꯗꯨꯅ ꯄꯇꯃꯜꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯂꯥꯌꯟꯅ ꯃꯍꯥꯛꯄꯨ ꯂꯩ ꯄꯔꯦꯡ ꯁꯤꯕꯤꯔꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯑꯗꯣꯝꯅ ꯑꯍꯜ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯂꯥꯍꯜꯂꯤꯕꯁꯦ ꯃꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯂꯥꯌꯟꯅ ꯄꯇꯃꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯄꯩꯁꯥ ꯑꯣꯏꯒꯗꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯄꯤꯔꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯄꯩꯁꯥꯗꯨꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗꯒꯤꯗꯤ ꯀꯂꯥꯌꯟꯅ ꯄꯆꯛꯀꯂꯤꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯉꯣꯟꯗ ꯁꯣꯜ ꯑꯃ ꯏꯟꯕꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ꯫ ꯅꯠꯇꯗꯨꯔꯥꯏꯅ ꯂꯥꯛꯇꯨꯅ ꯄꯇꯃꯜꯗ ꯑꯩꯅ ꯅꯦꯛꯂꯒ ꯅꯪꯅ ꯃꯤꯒꯤꯗꯃꯛꯇ ꯀꯦꯁ ꯁꯣꯛꯅꯔꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯂꯥꯌꯟ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯪꯒꯤ ꯂꯝ ꯑꯁꯤ ꯑꯦꯀꯔ 1000 ꯂꯩꯗꯨꯅꯁꯨ ꯀꯩꯗꯧꯔꯨꯅꯤ? ꯍꯌꯦꯡ ꯅꯪꯅ ꯁꯤꯕ ꯃꯇꯝꯗ ꯅꯈꯨꯠꯇ ꯎꯐꯨꯜ ꯃꯔꯤꯛ ꯑꯃꯇꯐꯥꯎ ꯄꯨꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯖꯒꯥꯗꯣ ꯃꯗꯨꯗ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯐꯨꯝꯖꯤꯟꯗꯣꯔꯤꯕꯅꯤ꯫ ꯁꯛꯇꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯍꯥꯏꯕꯁꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯗꯒꯤ ꯃꯨꯟꯕꯅ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯛ ꯑꯗꯨꯕꯨ ꯄꯤ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯑꯗꯨ ꯐꯪꯗꯣꯔꯤꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯠꯇꯗꯨꯔꯥꯏ ꯁꯥꯎꯔꯛꯏ꯫ ꯅꯠꯇꯗꯨꯔꯥꯏ ꯁꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤꯗꯤ ꯀꯂꯥꯌꯟꯅ ꯂꯥꯎꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯎꯔꯛꯀꯅꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯎꯔꯛ ꯇꯥꯔꯒꯗꯤꯅꯦ ꯑꯩꯗꯤ ꯇꯨꯡꯃꯥꯡ ꯌꯦꯡꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯒ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯀꯣꯟꯅꯔꯤꯕ ꯉꯛꯁꯝ ꯑꯗꯨ ꯀꯛꯊꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯠꯇꯗꯨꯔꯥꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯗꯨꯗ ꯀꯂꯥꯌꯟꯅ ꯑꯩꯁꯨ ꯈꯪꯗꯦ, ꯅꯪꯒ ꯎꯅꯕꯁꯦ ꯍꯦꯛꯇ ꯈꯟꯅꯗꯨꯅ ꯂꯩ, ꯑꯗꯨꯒ ꯌꯦꯡꯉꯨ ꯎꯀꯤꯜ ꯑꯁꯤꯒ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯍꯥꯟꯕ ꯍꯦꯛ ꯎꯅꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯦ, ꯃꯊꯪ ꯇꯤꯟꯅꯔꯦ, ꯃꯗꯨꯗꯒꯤꯗꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯀꯂꯥꯌꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯎꯀꯤꯜ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯄꯇꯃꯜꯁꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯆꯛꯀꯂꯤ ꯑꯃꯁꯨꯡ ꯀꯂꯥꯌꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯇꯃꯜ ꯑꯃꯁꯨꯡ ꯀꯂꯥꯌꯟ ꯑꯁꯤ ꯈꯪꯅꯔꯕꯅꯤꯅ ꯀꯂꯥꯌꯟꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯇꯠꯇꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯈꯪꯅꯕ ꯀꯧꯔꯕꯅꯤꯅ ꯀꯂꯥꯌꯟꯅꯁꯨ ꯄꯇꯃꯜꯕꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯕ ꯄꯨꯕꯤ꯫ ꯑꯁꯨꯝ ꯀꯣꯏꯕ ꯄꯨꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯄꯨꯔꯥ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯨꯝꯅ, ꯍꯥꯏꯕꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯒꯨꯝꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦ ꯑꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯂꯥꯌꯟꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯕꯥꯔꯊꯗꯦꯒꯤ ꯄꯤꯖ ꯄꯤꯊꯛꯄꯗꯤ ꯀꯌꯥꯔꯛ ꯆꯥꯔꯦ, ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯤꯖ ꯄꯤꯊꯛꯄꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯖꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯟꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯆꯛꯀꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯆꯛꯀꯂꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯤ ꯆꯨꯝꯃꯤꯅꯦ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯔꯛꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯄꯆꯛꯀꯂꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯥ 2 ꯁꯨꯔꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤꯕꯅꯤ, ꯃꯈꯣꯏꯁꯤ ꯋꯥꯊꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯑꯉꯥꯡ ꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯀꯇꯨ ꯀꯔꯟ ꯍꯪꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯌꯥꯝꯕꯗꯁꯨ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯨꯝꯃꯤ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯕꯣꯔ ꯊꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯍꯜꯂꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯕꯣꯔꯁꯤ ꯀꯔꯝꯕ ꯊꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯔꯅꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯕꯣꯔ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ
ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔ ꯑꯃꯅ ꯗꯨꯕꯥꯏꯗ ꯂꯩꯕ ꯃꯔꯤ ꯃꯇꯥꯗ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯥꯂꯤꯌꯟꯅꯗꯤ ꯃꯗꯨ ꯑꯃꯠꯇ ꯄꯥꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯍꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯅꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯥꯝꯂꯤꯕ ꯕꯣꯔꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯣꯔꯅꯣ ꯃꯗꯨ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯇꯥꯒꯗꯕꯅꯤ ꯀꯤꯂꯣꯃꯤꯇꯔ 5 ꯂꯥꯞꯄ ꯃꯐꯝꯗ ꯃꯌꯨꯝ ꯄꯥꯜꯍꯟꯒꯅꯤ ꯑꯩꯅ ꯎ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯔꯝꯃꯅꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯑꯣꯏꯇꯥꯔꯒꯁꯨ ꯅꯆꯟꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯕꯣꯔꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯪꯕ ꯆꯨꯝꯗꯕ꯭ꯔꯥ ꯃꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯊꯨꯡꯍꯟꯕꯅꯤ ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨꯗꯤ ꯅꯪꯅ ꯌꯦꯡꯂꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯨꯍꯣꯡꯅꯤꯡꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯇꯥꯃꯣꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯃꯐꯝꯗ ꯑꯗꯨꯝ ꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯀꯥꯂꯤꯌꯟꯁꯨ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯧꯀ꯭ꯔꯤ ꯊꯥꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯃꯥꯌꯦꯞ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯌꯦꯞ ꯑꯗꯨꯗ ꯇꯥꯃꯣꯅ ꯄꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯍꯟꯒꯦ ꯌꯥꯎꯅ ꯇꯥꯍꯟꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯂꯤꯌꯟ ꯑꯃꯁꯨꯡ ꯄꯇꯃꯜ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯀꯧꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯅꯨꯄꯥ ꯌꯦꯡꯕ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨ ꯌꯦꯡꯕ ꯆꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯣꯔ ꯑꯗꯨꯗꯤ ꯃꯈꯣꯏꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯕ ꯃꯇꯝꯗ ꯕꯣꯔ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯗꯨ ꯊꯛꯊꯛꯅ ꯌꯥꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯤꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤ ꯏꯃꯧ ꯑꯣꯏꯕ ꯉꯝꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯤꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯦꯜꯍꯧꯅ ꯁꯦꯝꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯇꯦꯜꯍꯧ ꯌꯥꯝꯅ ꯍꯥꯞꯄ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯅ ꯇꯦꯜꯍꯧ ꯀꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯅꯪ ꯆꯪꯂꯛꯂꯕ ꯑꯗꯨꯒ ꯇꯦꯜꯍꯧ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯄꯤ ꯇꯥꯕ ꯇꯥꯏꯃꯤꯡ ꯊꯣꯛ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕꯅꯤ ꯈꯜꯂꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯐꯨꯕꯗ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯌꯥꯎꯅ ꯐꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯥꯂꯤꯌꯟꯗꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯁꯨ ꯁꯥꯎꯇꯨꯅ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ ꯃꯍꯥꯛꯅ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨ ꯐꯨꯔ ꯍꯥꯏꯔꯛꯏꯕꯁꯤ ꯅꯪꯕꯨ ꯏꯟꯁꯥꯡ ꯆꯥꯕ ꯃꯇꯝꯗ ꯇꯦꯜꯍꯧ ꯌꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯕꯣꯔ ꯌꯦꯡꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯥꯂꯤꯌꯟꯅ ꯕꯣꯜ ꯑꯗꯨꯗ ꯇꯦꯜꯍꯧꯒꯤ ꯏꯟꯁꯥꯡꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯣꯔ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯥꯂꯤꯌꯟꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯗꯨꯗ ꯄꯇꯃꯜꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯀꯤꯒꯅꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯟ ꯇꯥꯔꯒꯁꯨ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯅꯧꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯆꯛꯀꯂꯤꯅ ꯃꯈꯣꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯅꯆꯟꯅꯨꯄꯤ ꯊꯥꯒꯠꯀꯦ ꯂꯩꯇꯗꯅ ꯅꯪꯅ ꯃꯌꯥꯝꯕ ꯑꯣꯏꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯄꯇꯃꯜ ꯍꯥꯏꯕꯗꯤ ꯄꯠꯇꯨꯁꯨ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯅꯆꯥꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯕ ꯌꯥꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯁꯨꯔꯨ ꯅꯩꯖꯕꯅꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯂꯨꯍꯣꯡꯂꯦꯅ ꯈꯜꯂꯁꯤ ꯅꯍꯥꯛ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯀꯥꯂꯤꯌꯟꯁꯨ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯇꯝꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯁꯤ ꯃꯗꯨꯗ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯑꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯃꯗꯨꯗꯒꯤꯗꯤ ꯄꯇꯃꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯥꯟꯅꯕ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯁꯥꯎꯅꯕ ꯄꯩꯅꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯆꯀꯂꯤꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅ ꯍꯣꯡꯒꯗꯕꯒꯤ ꯐꯤꯕꯝꯅꯤꯅ ꯁꯤꯗꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯪꯂꯛꯇꯨꯅ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯄꯣꯛ ꯂꯥꯎꯅ ꯍꯦꯛ ꯊꯥꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪ ꯆꯪꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯈꯟꯗꯣꯔꯤꯕꯁꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯨꯕꯤ ꯆꯩꯕꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯇꯞ ꯇꯥꯅ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟ ꯍꯥꯏꯔꯛꯏ ꯁꯥꯟꯅꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯥꯟꯅꯕꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯄꯆꯀꯂꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯍꯟꯈꯤ ꯀꯥꯂꯤꯌꯟꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯕꯣꯔ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯕꯣꯔꯁꯤꯡ ꯑꯗꯨ ꯐꯨꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯕꯣꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ ꯍꯥꯏꯕꯗꯤ ꯕꯣꯔ ꯊꯤꯕ ꯆꯠꯀꯗꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ
ꯃꯈꯣꯏ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯅ ꯄꯆꯀꯂꯤꯗ ꯍꯥꯏꯔꯦ ꯏꯆꯟꯅꯨꯄꯤꯒꯤ ꯕꯣꯔ ꯊꯤꯕꯁꯤꯕꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯣꯏꯔꯕꯖꯥꯠꯂꯅꯤ ꯃꯗꯨꯗ ꯄꯆꯀꯂꯤꯅ ꯍꯥꯏꯔꯦ ꯅꯆꯟꯅꯨꯄꯤꯒꯤ ꯕꯣꯔ ꯊꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯕꯣꯔ ꯊꯤꯕ ꯃꯐꯝꯗꯨꯗ ꯃꯤ ꯐꯨꯅ ꯆꯩꯅꯕꯗꯨꯗꯤ ꯃꯗꯨꯗꯤ ꯍꯧꯅꯗꯦꯗꯅ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯅ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯁꯤꯕꯨ ꯍꯤꯡꯆꯥꯕ ꯃꯥꯟꯕ꯭ꯔꯥ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯆꯟꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯃꯣꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯇꯟꯖꯥꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯅꯪꯒꯤ ꯃꯤꯠ ꯌꯦꯠ ꯑꯗꯨ ꯆꯣꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯪꯒꯌꯥꯀꯔꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯛꯈꯤ ꯑꯪꯒꯌꯥꯀꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯅꯨꯄꯥꯔꯣꯝꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯁꯥꯎꯠꯂꯣꯝꯗꯗꯤ ꯃꯔꯤ ꯃꯇꯥ ꯂꯧꯅꯕꯁꯤ ꯆꯠꯅꯕꯅꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀ ꯀꯥꯂꯤꯌꯟꯒ ꯂꯨꯍꯣꯡꯕ ꯐꯪꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯔꯣꯝꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯃꯪꯒ꯭ꯌꯥꯀꯔꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯀꯥꯂꯤꯌꯟꯒ ꯂꯨꯍꯣꯡꯕ ꯐꯪꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯑꯪꯒꯌꯥꯀꯔꯅꯤꯁꯤꯅ ꯈꯔ ꯁꯥꯎꯒꯠꯂꯤ ꯃꯪꯒ꯭ꯌꯥꯀꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯔ ꯀꯞꯀꯜꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯪꯒꯌꯥꯀꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯁꯤ ꯌꯥꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯇꯝꯕꯤꯕꯨ ꯀꯧꯏ ꯃꯪꯒ꯭ꯌꯥꯀꯔꯅꯤꯅꯁꯨ ꯃꯃꯥꯡꯊꯛꯇ ꯅꯍꯥꯛꯅ ꯑꯩꯒ ꯂꯨꯍꯣꯡꯈꯤꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯒꯣꯂꯨ ꯑꯁꯤꯒ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯊꯥ ꯁꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯍꯟꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯥꯏꯕꯗꯤ ꯃꯔꯤ ꯃꯇꯥ ꯍꯥꯏꯕꯁꯤꯗꯤ ꯎ ꯑꯆꯧꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯛꯂꯕ ꯑꯃꯅ ꯏꯁꯤꯡ ꯑꯏꯪꯕ ꯍꯩꯖꯤꯜꯂꯛꯂꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯀꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯃꯅ ꯏꯃꯥꯒꯤ ꯃꯔꯤꯅꯤ ꯑꯃꯅ ꯏꯄꯥꯒꯤ ꯃꯔꯤꯅꯤ ꯃꯁꯤꯒꯤ ꯃꯔꯛꯁꯦꯠꯁꯤꯗ ꯈꯟꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯍꯥꯏꯕꯗꯤ ꯑꯪꯒꯌꯥꯀꯔꯅꯤꯒ ꯃꯪꯒ꯭ꯌꯥꯀꯔꯅꯤꯒꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯊꯥꯏꯅ ꯍꯥꯏꯈꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯗꯤꯁꯤꯖꯟ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯪꯒꯌꯥꯀꯔꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯝꯕꯤ ꯑꯁꯤ ꯅꯨꯄꯤꯗ ꯌꯥꯝ ꯆꯣꯞꯄ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯅꯥꯛꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯗꯒꯤ ꯂꯩꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯉꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯃꯪꯒ꯭ꯌꯥꯀꯔꯅꯤꯒꯤ ꯃꯄꯥꯅꯨꯄꯥ ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯅꯣꯏꯗꯨꯅꯁꯨ ꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤꯅꯥꯛꯁꯤꯗ ꯑꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯤꯅꯥꯛꯁꯤꯗꯨ ꯃꯊꯥ ꯁꯥꯃꯟꯈꯤꯗꯨꯅ ꯃꯌꯥꯝꯕꯗꯨ ꯀꯧꯔꯛꯏ ꯃꯌꯥꯝꯕꯗꯨ ꯀꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄꯅꯤ ꯀꯔꯤꯅꯣ ꯀꯧꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯃꯗꯨꯅ ꯄꯆꯀꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯂꯛꯅꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ OTP ꯍꯦꯛꯇ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕ ꯇꯥꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯣꯂꯨꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯒꯤ ꯐꯣꯔꯗ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯆꯦꯒ ꯅꯪꯒ ꯁꯤꯅꯦꯃꯥ ꯌꯦꯡ ꯆꯠꯄ ꯃꯇꯝꯗ ꯁꯤꯅꯦꯃꯥ ꯑꯗꯨ ꯇꯤꯀꯦꯠ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯆꯥꯄꯣꯠ ꯄꯤꯖꯗꯨꯅ ꯃꯄꯥꯟꯗ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯒꯣꯂꯨꯗꯨꯅ ꯋꯥꯔꯧꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯆꯀꯂꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯤꯅꯦꯃꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨ ꯍꯤꯞꯇꯨꯅ ꯌꯦꯡꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯂꯤꯌꯟꯗ ꯄꯥꯈꯠꯇꯨꯅ ꯂꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯪꯒ꯭ꯌꯥꯀꯔꯅꯤꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗꯒꯤꯗꯤ ꯇꯝꯕꯤꯅꯁꯨ ꯍꯥꯏꯔꯛꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯆꯦꯒ ꯅꯪꯒ ꯈꯪꯅꯕ ꯃꯇꯝꯗ ꯅꯪꯅ ꯆꯨ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯦꯒ ꯎꯅꯔꯤꯕꯅꯦꯅ ꯎꯅꯍꯜꯂꯤ ꯑꯗꯨꯒ ꯑꯩꯕు ꯃꯐꯝꯗꯨꯗ ꯁꯪꯗꯨꯅ ꯂꯩꯍꯟꯕꯅꯤ ꯅꯣꯡꯃꯗꯤ ꯑꯩ ꯁꯪꯉꯤ ꯀꯥꯟꯁꯤꯗ ꯅꯈꯣꯏꯅ ꯀꯥꯎꯗꯨꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯆꯀꯂꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯆꯪꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯝꯕꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯥꯂꯤꯌꯟꯅ ꯄꯆꯀꯂꯤꯕꯨ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯅꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯍꯥꯏꯖꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯝꯇꯗ ꯍꯥꯏꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯗꯁꯨ ꯍꯥꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯀꯥꯂꯤꯌꯟꯒ ꯁꯨꯞꯅꯇꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗꯨ ꯊꯦꯝꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯃꯤꯗꯥꯡꯗ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯃꯇꯝꯗ ꯑꯪꯒꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯇꯝꯕꯤꯗ ꯃꯤꯅꯥꯛꯁꯤꯗ ꯍꯧꯖꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯪꯒꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯒꯣꯂꯨꯗꯁꯨ ꯃꯆꯦ ꯑꯗꯨꯅ ꯍꯧꯖꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯀꯥꯂꯤꯌꯟꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯅꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯐꯥꯏꯇꯤꯡ ꯁꯤꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯩ ꯃꯨꯠꯊꯠꯂꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯄꯣꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯥꯏꯇꯤꯡ ꯁꯤꯟ ꯂꯥꯛꯄꯗꯒꯤ ꯄꯣꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯀꯞꯄꯒꯤ ꯁꯤꯟ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏꯁꯨ ꯀꯞꯄꯤ ꯅꯣꯛꯄꯒꯤ ꯁꯤꯟ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏꯁꯨ ꯅꯣꯛꯏ ꯑꯗꯨꯅ ꯐꯥꯏꯇꯤꯡ ꯁꯤꯟ ꯂꯥꯛꯄ ꯃꯇꯝꯗꯅ ꯃꯈꯣꯏꯁꯨ ꯁꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄꯆꯀꯂꯤ ꯑꯃꯁꯨꯡ ꯀꯥꯂꯤꯌꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯨꯈꯤꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯏꯅꯗꯤ ꯃꯤ ꯑꯇꯩ ꯐꯨꯕꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯕꯁꯤꯗꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯂꯤꯌꯟꯅ ꯄꯆꯀꯂꯤꯗ ꯑꯅꯤꯗꯨꯕꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯄꯆꯀꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯥꯂꯤꯌꯟ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄ꯭ꯔꯁꯤꯗꯦꯟ ꯎꯅꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯄꯆꯀꯂꯤꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯄꯆꯀꯂꯤꯕꯨ ꯑꯃꯨꯛ ꯇꯣꯠꯄ ꯍꯧꯔꯛꯏ ꯃꯪꯒꯥꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯥꯏꯅꯊꯣꯛꯂꯗꯨꯅ ꯀꯥꯂꯤꯌꯟꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯟꯌꯥꯀꯔꯅꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯁꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯥꯜꯂꯤ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯪꯒꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯈꯥꯏꯅꯔꯣꯏ ꯃꯍꯥꯛꯀ ꯈꯥꯏꯅꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯀꯣꯔꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀ ꯌꯥꯝꯅ ꯆꯦꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯊꯣꯡꯕ ꯍꯥꯠꯇꯣꯛꯑ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯣꯔꯥ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯪꯒꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯗꯤ ꯈꯨꯄꯥꯝ ꯊꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯊꯈ꯭ꯔꯅꯤ ꯅꯪ ꯅꯨꯄꯤꯅꯗꯤ ꯅꯪꯕꯨ ꯎꯇꯨꯞ ꯊꯥꯗꯨꯅ ꯍꯥꯠꯇꯣꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯛꯏ ꯃꯗꯨꯗꯩ ꯄꯆꯀꯂꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯀꯅꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯥꯂꯤꯌꯟꯗ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯀꯨꯜꯗꯦꯕꯤꯒꯤ ꯄꯨꯖꯥ ꯇꯧꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯪꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯀꯨꯜꯗꯦꯕꯤꯒꯤ ꯄꯨꯖꯥ ꯇꯧꯕ ꯂꯥꯛꯏ ꯀꯨꯜꯗꯦꯕꯤꯒꯤ ꯄꯨꯖꯥ ꯇꯧꯕ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯙꯣꯟ ꯊꯤꯟꯗꯨꯅ ꯗꯐꯂꯤ ꯊꯤꯟꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯅ ꯗꯐꯂꯤꯗꯨ ꯀꯟꯅ ꯊꯤꯟꯒꯠꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯣꯏꯅ ꯊꯤꯜꯂꯨꯔꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯥꯂꯤꯌꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯗꯨꯅ ꯗꯐꯂꯤ ꯊꯤꯜꯍꯜꯂꯤ ꯀꯥꯂꯤꯌꯟꯅ ꯗꯐꯂꯤ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯪꯅꯕ ꯈꯨꯟꯒꯤ ꯁꯔꯄꯁ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤꯅ ꯎꯕꯗꯒꯤꯗꯤ ꯅꯠꯇꯗꯨꯔꯥꯏꯗ ꯄꯥꯎ ꯄꯤꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯀꯥꯂꯤꯌꯟꯕꯨ ꯐꯨꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕ ꯍꯧꯔꯛꯏ ꯀꯥꯂꯤꯌꯟꯅꯁꯨ ꯗꯐꯂꯤꯗꯨ ꯊꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯠꯇꯗꯨꯔꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯅꯠꯇꯗꯨꯔꯥꯏ ꯍꯦꯛ ꯎꯕꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯅ ꯅꯠꯇꯗꯨꯔꯥꯏꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯅꯠꯇꯗꯨꯔꯥꯏꯒ ꯀꯥꯂꯤꯌꯟꯒꯁꯤ ꯈꯨꯡꯒꯪ ꯊꯪꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯨꯜꯗꯦꯕꯤꯒꯤ ꯃꯟꯗꯤꯔ ꯑꯁꯤꯁꯨ ꯄꯨꯟꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯠꯇꯗꯨꯔꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯏ ꯈꯨꯔꯝꯕꯒꯤꯗꯃꯛꯇ ꯅꯠꯇꯗꯨꯔꯥꯏꯕꯨ ꯀꯧꯕ ꯂꯥꯛꯏ ꯀꯧꯕ ꯂꯥꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯐꯨꯅꯕ ꯑꯗꯨ ꯍꯥꯏꯔꯞ ꯂꯦꯞꯈꯤ ꯃꯔꯝꯗꯤ ꯀꯥꯂꯤꯌꯟꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯨ ꯎꯕꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯅ ꯅꯠꯇꯗꯨꯔꯥꯏꯗꯨ ꯐꯨꯕ ꯂꯦꯞꯂꯗꯨꯅ ꯅꯠꯇꯗꯨꯔꯥꯏꯅ ꯀꯥꯂꯤꯌꯟꯗ ꯐꯨꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯀꯥꯂꯤꯌꯟꯕꯨ ꯍꯦꯛ ꯎꯗꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯥꯂꯤꯌꯟꯅ ꯑꯃꯨꯛ ꯅꯠꯇꯗꯨꯔꯥꯏꯗꯨ ꯑꯃꯨꯛ ꯐꯨꯔꯛꯏ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯡꯕꯗ ꯍꯦꯛ ꯆꯠꯈ꯭ꯔꯒꯅ ꯑꯃꯨꯛ ꯐꯨꯍꯟ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩꯍꯜꯂꯒꯅ ꯅꯠꯇꯗꯨꯔꯥꯏꯅ ꯃꯣꯏ ꯐꯨꯍꯟ ꯃꯗꯨꯗꯒꯤ ꯅꯠꯇꯗꯨꯔꯥꯏꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯅꯠꯇꯗꯨꯔꯥꯏꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯅꯪꯁꯤ ꯍꯤꯔꯣꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯆꯥꯅꯨꯄꯤꯁꯤꯡꯒꯤꯗꯤ ꯅꯪ ꯑꯁꯤ ꯁꯨꯄꯔ ꯍꯦꯔꯣꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯁꯨꯒꯤꯗꯤ ꯑꯃꯨꯛ ꯄꯨꯔꯥ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯁꯦ ꯐꯨꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯖꯠ ꯁꯃꯥꯟꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯅꯪꯕꯨ ꯐꯨꯍꯟꯕꯅꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁꯣꯔꯗ ꯆꯥꯟꯗꯤ ꯀꯠꯄ ꯇꯥꯔꯒꯗꯤ ꯆꯥꯟꯗꯤ ꯑꯗꯨ ꯀꯠꯄ ꯃꯇꯝꯗ ꯅꯪꯗꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯠꯂꯤꯕ ꯆꯥꯟꯗꯤ ꯑꯁꯤ ꯂꯥꯏꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔ ꯃꯍꯥꯛꯃꯛꯅ ꯍꯔꯥꯎꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯩꯗꯤ ꯀꯂꯩꯌꯥꯕꯨ ꯏꯁꯣꯔꯒꯤ ꯀꯥꯡ ꯑꯗꯨ ꯆꯤꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯀꯥꯡ ꯑꯁꯤ ꯆꯤꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯒꯟꯒꯤ ꯎꯟꯁꯥꯗꯨꯗ ꯀꯣꯆꯤ ꯑꯃ ꯂꯦꯡꯂꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯀꯥꯡ ꯑꯗꯨ ꯆꯤꯡꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯉꯩꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯐꯤꯚꯔ ꯑꯗꯨ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯨ ꯅꯥꯕ ꯐꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯆꯤꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯟꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯦ ꯌꯥꯅꯕ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯃꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯂꯥꯌꯟꯅ ꯀꯩꯁꯨ ꯅꯥꯆꯨꯡꯗꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤꯅꯦ ꯅꯪꯒꯟꯗ ꯊꯧꯔꯤ 4 ꯑꯃꯒꯁꯨ ꯍꯥꯞꯆꯟꯕꯤꯌꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯣꯔꯅ ꯅꯪꯕꯨ ꯆꯥꯟꯒꯅꯤ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯂꯥꯌꯟꯅ ꯍꯥꯏꯔꯛꯏ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯆꯥꯟꯕꯤꯒꯗꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯑꯣꯏꯅ ꯕꯣꯔ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯕꯨꯡꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯦꯡꯗꯣꯛꯇꯨꯅ ꯃꯕꯨꯡꯅ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯂꯩꯌꯥꯅ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯉꯗꯨꯅ ꯍꯥꯏꯕꯗꯤ ꯃꯅꯒꯟꯗ
ꯀꯣꯠꯂꯤꯕ ꯀꯣꯆꯤ ꯑꯗꯨꯅ ꯀꯥꯡ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯪꯒ꯭ꯌꯥꯀꯔꯅꯤ ꯑꯃꯁꯨꯡ ꯑꯪꯒ꯭ꯌꯥꯀꯔꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯃꯕꯣꯛꯇꯨꯅ ꯀꯂꯥꯌꯟꯒꯤ ꯃꯅꯒꯟꯗ ꯁꯣꯛꯂꯤꯕ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯂꯩ ꯃꯗꯨꯅ ꯃꯕꯣꯛꯇꯨꯅ ꯍꯥꯏꯔꯦ ꯃꯃꯥꯡ ꯊꯛꯇꯔꯤ ꯅꯍꯥꯛꯅ ꯊꯧꯔꯤ ꯃꯔꯤ ꯈꯛꯇꯪ ꯂꯥꯛꯇꯨꯅ ꯆꯠꯄꯅꯤ ꯍꯥꯏꯕꯗꯤ ꯀꯣꯠꯇꯨꯅ ꯆꯠꯄꯅꯤ ꯍꯟꯗꯛꯇꯤ ꯊꯧꯔꯤ ꯅꯤꯄꯥꯟ ꯀꯣꯠꯂꯤꯕꯁꯤꯕꯨ ꯏꯁꯣꯔꯗ ꯀꯔꯤ ꯅꯤꯖꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯦ ꯀꯂꯥꯌꯟꯅ ꯍꯥꯏꯔꯦ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯈꯜꯂꯨꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤ ꯑꯩꯁꯤꯅ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯜꯂꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯃꯆꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯪꯁꯥꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯂꯥꯞꯅ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯑꯩꯒꯤ ꯄꯤꯔꯥꯡ ꯑꯁꯤꯁꯨ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯐꯕ ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯁꯪꯁꯥꯔꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯅꯈꯣꯡꯗ ꯊꯝꯕ ꯑꯣꯏꯁꯅꯨ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯦꯟꯅꯗꯤ ꯅꯨꯡꯁꯤꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯗꯨꯃꯛꯅꯤꯅꯦ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯧꯔꯤ ꯃꯔꯤꯒ ꯍꯥꯞꯀꯠꯂꯒ ꯑꯩꯅ ꯆꯤꯡꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯣꯔꯗꯒꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯁꯤ ꯅꯤꯖꯕ ꯅꯠꯇꯅ ꯅꯪꯒꯤ ꯅꯕꯨꯡꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯃꯕꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯪꯒ꯭ꯌꯥꯀꯔꯅꯤ ꯑꯃꯁꯨꯡ ꯑꯪꯒ꯭ꯌꯥꯀꯔꯅꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯃꯣꯏ ꯂꯣꯏꯅ ꯁꯨꯝꯍꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯪꯒ꯭ꯌꯥꯀꯔꯅꯤ ꯑꯃꯁꯨꯡ ꯃꯪꯒ꯭ꯌꯥꯀꯔꯅꯤꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯄꯦꯛ ꯇꯧꯔꯗꯨꯅ ꯃꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯂꯥꯌꯟꯅ ꯅꯈꯣꯏꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯂꯣꯟꯒ ꯆꯦꯟꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯉꯟꯇꯥꯅ ꯆꯠꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯪꯒ꯭ꯌꯥꯀꯔꯅꯤꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯆꯥꯆꯥ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯇꯣꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯪꯒ꯭ꯌꯥꯀꯔꯅꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯔꯤꯖꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯈꯪꯉꯤ ꯃꯥꯝꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯍꯥꯛꯅ ꯊꯪꯒꯒꯤ ꯅꯨꯄꯥꯒꯤ ꯃꯇꯥꯡꯗ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯍꯥꯛꯅ ꯊꯪꯒꯥꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯪꯒ꯭ꯌꯥꯀꯔꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯍꯥꯛꯀ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯁꯦ ꯇꯠꯅꯗꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯔꯤ ꯆꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯆꯠꯁꯤꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯆꯪꯏ ꯀꯔꯤꯒꯨꯝꯕ ꯃꯔꯤꯗꯨ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯪꯒ꯭ꯌꯥꯀꯔꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯟꯁꯨ ꯃꯃꯣꯟ ꯅꯣꯛꯆꯔꯛꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯇꯟꯖꯥ ꯑꯗꯨꯒ ꯆꯥꯟꯅꯅ ꯅꯇꯥꯗꯨꯔꯥꯏꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯑꯍꯥꯎ ꯑꯊꯨꯝ ꯒꯤꯐ ꯀꯌꯥ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯀꯂꯥꯌꯟꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯀꯂꯥꯌꯟꯒꯤ ꯃꯤꯁꯤꯡꯅꯗꯤ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯀꯂꯥꯌꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯋꯦꯜꯀꯝ ꯇꯧꯏ ꯅꯇꯨꯗꯨꯔꯥꯏꯅ ꯀꯂꯥꯌꯟꯗ ꯍꯥꯏꯔꯦ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯕ ꯃꯇꯝꯗ ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯋꯦꯜꯀꯝ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯩꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯤ ꯅꯪꯅ ꯄꯨꯟꯁꯤꯗꯅꯦ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯅꯤ ꯂꯥꯛꯇꯣꯔꯤꯕꯁꯤ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯗꯨꯅꯏꯍꯥꯟ ꯍꯥꯟꯅ ꯈꯟꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯛ ꯑꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯟꯊꯨꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯝꯄꯇꯤ ꯑꯗꯨꯅ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯔꯃ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯆꯪꯉꯨ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯦ ꯃꯗꯨꯅ ꯅꯪꯅ ꯍꯥꯏꯈꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯃꯨꯟꯕꯗ ꯅꯠꯇꯦ ꯂꯩꯇꯕ ꯃꯤ ꯑꯃꯗ ꯄꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯁꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯗꯦ ꯀꯂꯥꯌꯟꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯨꯈꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯩꯅꯥꯗꯣ ꯈꯥꯡꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯆꯩꯅꯥ ꯐꯪꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯈꯤꯕꯗꯣ ꯃꯗꯨ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯁꯦ ꯃꯩꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯪꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯔꯛꯂꯕꯅꯤ ꯃꯈꯣꯏꯅ ꯑꯩꯁꯤꯕꯨ ꯔꯦꯁꯄꯦꯛ ꯑꯗꯨꯝ ꯇꯧꯕꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯀꯤꯕꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨ ꯅꯨꯡꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯏꯖꯠ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯅꯧꯕ ꯄꯤꯔꯤꯕ ꯏꯖꯠ ꯑꯁꯦ ꯃꯁꯤ ꯑꯩꯕꯨ ꯑꯍꯤꯡ ꯇꯨꯝꯍꯟꯗꯦ ꯃꯗꯨꯗꯒꯤꯗꯤ ꯀꯂꯥꯌꯟꯁꯨ ꯍꯧꯒꯠꯂꯛꯏ ꯅꯇꯨꯗꯨꯔꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ
ꯌꯥꯝꯅ ꯀꯤꯍꯟꯕ ꯇꯥꯔꯒꯗꯤ ꯀꯤꯕ ꯐꯥꯎꯔꯛꯇꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯏꯖꯠ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯗꯤ ꯁꯤꯔ ꯐꯥꯎꯕ ꯂꯩꯒꯅꯤ ꯃꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯥꯎꯔꯛꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒ ꯑꯩꯒ ꯌꯦꯡꯅꯕꯁꯤ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯌꯟꯁꯨ ꯉꯛꯄꯅ ꯀꯝ ꯊꯦꯡꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯠꯇꯨꯗꯨꯔꯥꯏꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯔꯤ ꯁꯦꯝꯁꯦꯅ ꯂꯥꯛꯂꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯉꯛ ꯀꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯣꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯠꯇꯗꯨꯔꯥꯏꯅ ꯍꯥꯏꯔꯛꯏ ꯁꯪꯒꯣꯝ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯨ ꯗ꯭ꯔꯣꯞ ꯑꯃꯇꯪ ꯇꯥꯕ ꯃꯇꯝꯗ ꯁꯪꯒꯣꯝ ꯑꯗꯣ ꯂꯣꯏꯅ ꯍꯨ ꯆꯦꯟꯕꯅꯤ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯏꯁꯤꯡ ꯑꯆꯧꯕ ꯑꯃꯗ ꯒꯪꯒꯥꯖꯜ ꯑꯃꯈꯛꯇꯪ ꯇꯥꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯗꯤ ꯃꯗꯨꯒꯤ ꯒꯪꯒꯥꯖꯜ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯏꯁꯤꯡ ꯑꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯅ ꯒꯪꯒꯥꯖꯜ ꯑꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯂꯌꯟ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯗꯨ ꯐꯪꯂꯤ ꯀꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯍꯥꯏꯔꯣꯗꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯠꯇꯗꯨꯔꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒ ꯀꯨꯜꯗꯦꯕꯤꯁꯨ ꯄꯨꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯗꯧꯅ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯏ ꯃꯗꯨꯗꯒꯤ ꯅꯠꯇꯗꯨꯔꯥꯏꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯗ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯁꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯛ ꯅꯣꯟꯊꯖꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯂꯥꯌꯟꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯥꯒ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯉꯝꯗꯨꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯣ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ ꯎꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇꯁꯨ ꯎꯗꯨꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯃꯁꯥꯅ ꯁꯦꯝꯗꯣꯛꯆꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯆꯤꯠ ꯇꯧ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯉꯥꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯌꯥꯔꯣꯏ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯂꯥꯌꯟꯅ ꯍꯥꯏꯔꯛꯏ ꯊꯪꯒꯥꯁꯤ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯃꯗ ꯑꯗꯨꯝ ꯂꯥꯌꯦꯡꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯗꯣꯛꯇꯔ ꯂꯩꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯀꯂꯥꯌꯟꯅ ꯃꯕꯨ ꯑꯗꯨ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯁꯣꯔ ꯍꯥꯏꯖꯈꯤꯕꯗꯨ ꯃꯗꯨꯃꯛ ꯊꯨꯡꯂꯦ ꯃꯗꯨ ꯃꯕꯨ ꯑꯗꯨꯅꯁꯨ ꯅꯪꯅ ꯍꯥꯏꯕꯁꯤꯡꯗꯨ ꯂꯥꯏꯅ ꯇꯥꯔꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯡꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯇꯥꯃꯣꯅ ꯄꯥꯝꯕꯗꯨꯃꯛ ꯑꯩ ꯂꯣꯏꯅ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯦꯡꯒꯦꯖꯃꯦꯟꯒꯤꯗꯃꯛꯇ ꯁꯤꯟꯕ ꯂꯥꯡꯕ ꯈꯣꯠꯄ ꯂꯣꯏꯅ ꯍꯧꯔꯛꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯟꯗꯗꯨꯔꯥꯏꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯄꯨꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯩꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡꯁꯤꯡ ꯈꯔ ꯈꯛꯇꯪ ꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯃꯪꯒ꯭ꯌꯥꯀꯔꯅꯤ ꯑꯃꯁꯨꯡ ꯑꯪꯒ꯭ꯌꯥꯀꯔꯅꯤꯁꯨ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏꯅ ꯃꯤꯅꯥꯛꯁꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯀꯣꯏꯊꯤ ꯊꯤꯔꯦ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯅꯩ ꯃꯅꯥꯎꯄꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯏꯊꯤ ꯊꯤꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯪꯒꯥ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯂꯌꯟꯅ ꯍꯥꯏꯔꯛꯏ ꯊꯪꯒꯥꯕꯨ ꯏꯔꯣꯏ ꯂꯣꯏꯕꯗ ꯀꯅꯥꯅ ꯎꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯪꯒꯜ ꯑꯉꯥꯡ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯊꯪꯒꯥꯕꯨ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯎꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯂꯌꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯡꯗꯤ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯕꯨꯝꯕꯨꯂꯥ ꯊꯥꯅꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯨꯝꯕꯨꯂꯥ ꯊꯥꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯡ 9:30 ꯑꯗꯨꯋꯥꯏ ꯊꯥꯅꯕꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯦ ꯄꯨꯡꯈꯥꯏ ꯑꯃ ꯈꯛꯇꯪ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯗꯥꯏꯔꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯃꯇꯝꯗ ꯄꯨꯡꯈꯥꯏ ꯑꯃꯗ ꯁꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯂꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯨꯆꯣ ꯊꯤꯔꯨꯆꯣ ꯀꯤꯠꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯀꯂꯌꯟꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏ ꯊꯥꯗꯣꯛꯈꯤ ꯀꯂꯌꯟꯅ ꯕꯣꯔꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯤꯅꯤꯠ 10 ꯂꯩꯔꯒꯗꯤ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯨ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯒꯥꯔꯤꯁꯤꯡ ꯇꯣꯡꯗꯨꯅ ꯀꯂꯌꯟꯒ ꯂꯣꯏꯅꯅ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯊꯤꯕ ꯂꯥꯛꯏ ꯒꯨꯍꯥꯗꯒ ꯇꯥꯈ꯭ꯔꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯒꯨꯍꯥꯗ ꯇꯥꯔ ꯁꯤꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯒꯨꯍꯥꯗ ꯆꯣꯡꯊꯗꯨꯅ ꯃꯤꯁꯤꯡ ꯊꯤꯍꯟꯕ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯁꯣꯔ ꯈꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯩ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯠꯇꯗꯨꯔꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯆꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯂꯌꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩ ꯅꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯆꯩꯔꯛꯏ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯂꯌꯟꯅ ꯋꯥ ꯑꯁꯤ ꯑꯁꯦꯡꯕ ꯑꯔꯥꯟꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯃꯤꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯒꯅꯨ ꯃꯁꯤꯅ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯄꯆꯀꯂꯤꯅ ꯐꯣꯟ ꯑꯃ ꯄꯨꯗꯨꯅ ꯀꯂꯌꯟꯗ ꯄꯤꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯦꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯂꯌꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤꯁꯨ ꯇ꯭ꯔꯦꯟꯗꯒꯤ ꯇꯧꯔꯛꯄꯅꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟ ꯆꯤꯡꯂꯗꯨꯅ ꯈꯥꯝꯃꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯊꯪꯒꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕꯗꯨꯗꯤ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯛꯏ ꯏꯆꯟꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤꯁꯤ ꯆꯠꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ
ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯪꯉꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯊꯪꯒꯥꯗꯨꯗꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯪꯒꯥꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯕꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯐꯣꯟ ꯄꯥꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯐꯣꯟ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯁꯥꯟꯅꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯇꯥꯕꯅꯤꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒ ꯆꯦꯜꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛ ꯀꯛꯊꯠꯂꯒ ꯊꯪꯒꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯥꯂꯤꯌꯟꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯃꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯀꯥꯂꯤꯌꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯕꯕꯥꯆꯧ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯕꯗꯤ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯦꯈꯔꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯁꯤꯗ ꯍꯥꯠꯂ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯊꯥꯡ ꯑꯗꯨ ꯊꯝꯃꯤ ꯊꯪꯒꯥꯅꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯀꯥꯂꯤꯌꯟꯅꯁꯨ ꯊꯪꯒꯥꯗꯨ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯁꯦꯈꯔꯗ ꯍꯥꯏꯔꯛꯏ ꯃꯕꯨꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯅꯠꯇꯗꯨꯔꯥꯏꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤ ꯅꯠꯇꯗꯨꯔꯥꯏꯅ ꯍꯥꯏꯔꯤ ꯀꯥꯂꯤꯌꯟ ꯅꯪꯁꯨ ꯀꯞꯀꯅꯨ ꯅꯆꯟꯅꯨꯄꯤꯗ ꯍꯥꯏꯌꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯎ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯒ ꯑꯗꯨꯃꯛ ꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯀꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯂꯤꯌꯟꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯗ ꯊꯝꯃꯨ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯗ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯆꯦꯟ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯃꯟꯗꯨꯅ ꯊꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯇ꯭ꯔꯦꯛ ꯃꯛꯇꯗ ꯑꯇꯣꯞꯄ ꯇ꯭ꯔꯦꯟ ꯑꯃꯁꯨ ꯂꯥꯛꯂꯅꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯊꯣꯝꯖꯤꯟꯅꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯁꯨ ꯐꯣꯟ ꯇꯧꯔꯛꯄꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯗꯨꯅ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯐꯝ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯗꯨ ꯆꯠꯍꯟꯈ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯒ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯕꯨꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯉꯛꯏ ꯑꯃꯁꯨꯡ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯂꯤꯌꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯀꯥꯂꯤꯌꯟꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯈꯤ ꯃꯍꯥꯛꯅ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯠꯇꯗꯨꯔꯥꯏꯒꯤ ꯃꯈꯣꯡ ꯄꯥꯏꯔꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯀꯥꯂꯤꯌꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤꯗꯤ ꯃꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯣꯟꯖꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯊꯋꯥ ꯌꯩꯗꯨꯅ ꯀꯞꯇꯨꯅ ꯈꯥꯡꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯀꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯍꯟꯅꯈꯤ ꯑꯃꯁꯨꯡ ꯀꯥꯂꯤꯌꯟꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯂꯨꯅ ꯇꯧꯖꯔꯛꯄ ꯑꯗꯨꯕꯨ ꯌꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯤꯡꯁꯤꯡꯉꯛꯏ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯆꯥꯛ ꯏꯟꯈꯤꯕ ꯁꯥꯏꯀꯜ ꯊꯧꯕ ꯇꯝꯕꯤꯈꯤꯕ ꯑꯃꯁꯨꯡ ꯃꯈꯜ ꯀꯌꯥꯃꯔꯨꯝꯗ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯨꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯕꯨꯡ ꯑꯗꯨꯕꯨ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯌꯥꯝ ꯋꯥꯔꯤ ꯃꯈꯥ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯍꯥꯞꯆꯔꯛꯂꯒꯦ ꯑꯗꯨꯒ ꯄꯥꯔꯠ ꯈꯥꯏꯗꯣꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯎꯕꯤꯒꯅꯨ ꯃꯔꯝꯗꯤ ꯄꯥꯔꯠꯁꯦ ꯈꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯔꯣꯕꯣꯠꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯋꯥꯕꯅꯤꯅ ꯈꯔ ꯊꯨꯅ ꯊꯥꯒꯠꯅꯕ ꯇꯧꯖꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯈꯟꯕꯤꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯊꯥꯒꯠꯆꯔꯤ